Ahanba Oina Ukraine Russia gi lam Sarukta Nongthaktagi Landakhre Ukraine gi military na Russia gi lam Sarukta paisilaktuna thau paifam amada attack tawkhre haina Russian authority na charge tawkhre Russia gi claim matungi na attack adu Ukraine ga lona ba Russia gi Belgorod ta chathagi bani haire thogdok asigi matang da Ukraine gi maikai da gi wafam amata phongdoroktre pasi karigumba achumba oiramba tarabadi Ukraine gi aircraft amana Russia gi lam Sarukta attack tawbagi ahanba thogdok oigadawre military radar na phangba ngamdanaba amasung air defense system dagi nanthoknabagi damak Ukraine gi helicopter pilot singsi yamna nemna amasung yangna paibagi experience yamna lay hauki bachahi kayasi da makoina Donbas lamdamda militant singa lan soknabada madumak tawduna lakhi haire Russia gi report singsi achumbo oiba tarabadi ahing da Russia gi lam Sarukta paisin baduga thau thampam da attack taw bai base ka hena thongna phabada natana kham thengba thakti aircraft paiba hiba dusu oigadawre masigi thogdok ama khakasina lan asi hena lusilakani haibadi laite adubu masina Ukraine gi air force hojiksu mathau tawri haiba utuna Ukrainian military da angakpa phangna thongna hapkani haina BBC gi report amada haike social media da thadoki ba video amada Belgorod ke apartment block sing da mai chakpa uke Ukraine ge lona ba mafam dagi kilometer nifurom changsilaga laiba area asida thau paifam da rocket capsin ba manba clip khara uba phangke local governor Vyacheslav Glekov na phongdoki ba matungin na Russia gi lam Sarukta yamna nemna paisilaki ba Ukrainian army helicopter anina air strike tawbadagi thau paifam da mai chakre haire thogdok aduda mi amata di sikhide haina mahakna haike Russian lanmi singna bomb plan tawba si bahakchang sing lambi da hundok lamlei Ukraine gi capital Kyiv taba highway amada withdraw tawkiba Russian lanmi singna misam taraga hundoi gi haksang hundok lamlei makoi dugi marakta kharade mine bomb plan tawraga thamnambani haina media gi report amana haire yamna tamthiba thogdok asina Ukraine da Russian lanmi singna war crime kaya chathaki haiba hena mayek senghalle official singna asiba haksang laukhatpagi thabak haukibaga iroinana mamang thada Irpin city da Russian lanmi singna micham chahumlom hatoki haire Kyiv taba highway da Russian forces na hundoklam ba misam taraga humdoi gi haksang adugi manungda naha wairiba matai manaw ama yauki haire Ukraine gi anti corruption group Oina haluskana phongdoki ba matungin na haksang kharade Russian forces na mine bomb plan tawki haire Russian lanmi singi thoksilasina asiba haksang lokhotpa workers sing da yamna khudong thiningai ohelli haina pawgi source na makha takhe Russia na masagi military amuk tasin na ba resupply tawna ba honare NATO chain Ukraine dagi tokhaina ta na ba honari ba Donbas lamdamda Russia na masagi lanmi sing amugan na tasin na ba resupply tawna ba amasung mapangal hena kangkhathan na ba honari haina military alliance NATO North Atlantic Treaty Organization ge General Secretary Jens Stoltenberg na phongdokhre NATO gi chief asina Brussels ta mahaki chahi gi report puthokpada wafam si haikibane Ukraine gi capital Kyiv amasung awang Ukraine da Russia na masagi military operation hantaragani haina phongdokiba kaya ikoina tare adubu Russia na masagi aningba du losinduna hanjin oidaba wangangli haina Stoltenberg na NATO website ta phongkiba warol amada phongdokhe haujikti aikoina Russia ase makoigi wa tararoi adubu makoina tawrakpa thabak adu yenglaga wayelaga ne aikoigi intelligence na pirakpa pau matungin na Russian unit sing withdraw tawba natte adubu amughan na position sengwatpa khaktane Russia na Kyiv amasung atai city sing da makata na pressure piba maramna ahenba landabagi thabak tawraktuna hena awa ana thohalakani haina aikoina thajagadabane haina NATO gi chief asina haike Ukraine ge forces si haujikti yamna chawre hena afaba khulai paire hena ningthina train tawre amasung hanadagi yamna hena matik chana lusinglei prithibi pumbada pukning thogatpa mathaunaga loinana makoigi training amasung makoigi equipment adu lanbungda sizinaragli haina Stoltenberg na haike masigi wakhal yaudaba lan asi Russia na tokadabane masagi lanmi pumnamak withdraw tawgadabani amasung afaba wakhal ga loinana wari sanabagi thabak tawgadabani haina mahakna haike maraksida NATO gi chief na hairiba wafam siga manaba mawongda United Kingdom gi Defense Ministry na su Georgia dage forces kaya pusilaktuna Russia na Ukraine da landabagi thabak hena kangkhatna ba honari haina phongdokhe Defense Ministry na ngarang ahing athengbada thadokiba update amada Russia gi lanmi lising amaga chani amasung lising ani gi marakta oiba sing
battalion tactical group ahum thokna semgatkhre haire. Aroibada tabiriba pumnamakpu thagatsari.